MLA singna Modi gi lai khurumnaringeida Manipur di loidoure Kamjong district ki kultu village te attack touduna miyoi ani hatkhre yum taramanga mai thakhre Narendra Modi na lebak asigi khwaidagi sangna Prime Minister orekpagi BJP gi MLA kayana haraubo phongdokpa amasung laisangda phingang setrun lai khurumnaringeida irang asum hengalakpadagi Manipur di loidoure kuki terrorist singna phakibanaga taruki thawai yaudrba hakchang Jenims ki mok yaurakraba matung ngasi ayuk anganbagi pung 9 makhairom tarakpada Kamjong district ki Indo-Myanmar border ga tainabada leiba kultu village da sakhangdabasingni attack tortuna miyoi ani hatkhre aduga khul adugi yum 15 romna mai thadoklamle mafam aduda leiramba miyam lanjennakhre leikidraba miyoi ani adudi letmilun haukip chahi 35 afokpa sonsei haukip amasung lunminthang haukip chahi 16 apokpa leikidraba thangkhwau haukip kawi makhoi animak kultu village tagi ngaktani tawdo aduda atopa khunja anisu asok apan nangki soglaba miyoi ani adudi jangkhomang chahi 19 apokpa Yangkholun Kamilan chahi 18 apokpa leikidraba tinpauni asokpa ani adu manak nakpa hospital pukhatun laikanari tawdo aduga mari leinana social media platform singda thaganak video footage singda asibaksang ani gi manungda amadi masa adu maine sakpagi saktam ubu fangki aduga atopa asibaksang amana manak nakpa mafam amada nongmaina palaba matungda upna targa leiba utki nongmai kapsin rukhul aduda attack torokpa matam aduda nupi angang singti hanadagi hauna attack torokpa yai haibagi chingnaba leibana khul adudagi thaidoklaga leinakre tangai fadana khul adu sangnabagi damak makhoi kharakak lehobani tanja aduda masing yamlaba miyoi kyamarum sangsilaklaga khul aduda maiki kayadagi nongmai kapsilaki amasung yum sing adu mathang mai tharakhibani hairi police na phongdorokpi matung ina attack adu kanana satharakhibano haiba haujik phawbagi oina chapchana khangba ngamdri tawdo asigi matangda security forces singna investigation chathaba haukibaga loinana akoibada thiumbagi thabak chathaba haure Bharatiya Netya Sanhita BNS lisingani kunhumdogi tongan ba provision gi makhada sumoto case ama register tawre hairi authority singna general miyoi singi masak maming khanglaga fanaba thorang lokali makhata na pamduba thodok sing tholoktanaba thodok thokfam da ahenba security force sing thajin kre tongan ba security agency singna ing tapa phibam hanjinhana ba thorang kaya lokalabasu Manipur gi tongan ba mafam sing da pamduba thodok sing leptana thoklakli panba yabadi matam kharagi mamangda Myanmar romdagi naron da changsilakpa Burma da base toba KNB gi kedar singna khul ahom de attack torkiba laikhrabani hariba khul sing adu jet choro namli amasung wangli village tani jet chorogi oinadi yum pomnamak mai thadoklamki sumnatagi khul adugi church ama khaktamak karimata tawdana thamlamba laikhrabani